Hi guys, ngasidi mamagi vlog se aina oina namme. Hojikse ayukni ado aina chak thonge ngasidi. Ado kangsoi ama thonge, deskus kangsoi ama thonge. Aduga ngarang nungdangi chak jaji khara leye adugi chak ama ngauthokke tawbani. Thawju sare. Kangsoi hana muthatkige. Kangsoi se yarani. Kangsoi muthatkre. Hajik chak amung ngawrse. ꯑꯩꯗꯤ ꯇꯦꯖꯄꯇꯥꯁꯦ ꯈꯔ ꯍꯩꯅꯗꯦ ꯑꯗꯨꯒꯤ ꯇꯦꯖꯄꯇꯥꯗꯤ ꯍꯥꯞꯄꯔꯣꯏ ꯇꯤꯜꯍꯧꯒ ꯆꯅꯝꯒꯗꯪ ꯑꯣꯏꯅ ꯇꯧꯔꯅꯤ ꯆꯅꯝꯁꯨ ꯍꯥꯞꯄꯦ ꯆꯥꯛꯁꯦ ꯑꯩꯅ ꯆꯥꯛ ꯆꯖꯤꯛ ꯂꯩꯇꯦ ꯈꯪꯗꯕꯤꯗ ꯊꯣꯡꯖꯟꯕꯅ ꯍꯥꯜꯂꯨꯔꯦ ꯑꯗꯨꯒ ꯆꯥꯛꯁꯦ ꯈꯨꯌꯥꯝ ꯑꯃ ꯂꯩ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯄꯥꯝꯃꯨꯔꯦ ꯍꯥꯞꯆꯜꯂꯒꯦ ꯇꯨꯏꯁꯟ ꯆꯠꯂꯤꯀꯥꯟꯗ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯇꯨꯏꯁꯟꯒꯤ ꯃꯤꯁꯅ ꯌꯥꯝ ꯄꯤꯖꯩꯌꯦꯕ ꯆꯥꯛ ꯉꯧꯕꯁꯦ ꯑꯩꯈꯣꯏ ꯂꯥꯏꯟꯗꯒ ꯂꯦꯞꯍꯜꯂꯒ ꯁꯨꯃꯥꯏꯅ ꯃꯥꯏꯗꯤ ꯆꯥꯛ ꯉꯧꯕꯗꯣ ꯃꯆꯨꯗꯣ ꯄꯨꯔꯥ ꯌꯦꯜꯂꯣ ꯑꯣꯏꯔꯒꯀꯣ ꯉꯥꯛꯁꯪ ꯉꯥꯡꯉꯒ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯗꯨꯝꯒ ꯇꯥꯔ ꯂꯥꯏꯟꯗ ꯇꯧꯔ ꯄꯤꯖꯩꯌꯦꯕꯀꯣ ꯑꯗꯒꯤ ꯑꯩꯁꯨ ꯃꯆꯨꯁꯦ ꯈꯨꯌꯥꯝ ꯑꯃ ꯇꯧꯔ ꯍꯥꯞꯇꯣꯏꯅꯦ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯂꯣꯏ ꯃꯇꯨꯝ ꯇꯥꯁꯟꯕꯁꯦ ꯅꯣꯏꯈꯥꯏꯔꯦ ꯃꯆꯨ ꯍꯥꯞꯆꯤꯜꯂꯒꯦ ꯃꯆꯨꯁꯦ ꯌꯥꯝ ꯊꯥꯛꯅꯤꯡꯉꯦ ꯍꯣꯔꯦꯟ ꯃꯆꯨ ꯅꯝꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯊꯥꯛꯆꯜꯂꯦ ꯑꯗꯒꯤ ꯊꯥꯏꯅ ꯆꯥꯕꯗꯣ ꯉꯥꯛꯁꯪ ꯉꯥꯡꯉꯒ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯗꯣ ꯈꯪꯗꯦ ꯍꯩꯗꯣꯏꯔꯥ ꯊꯨꯝ ꯑꯃꯨꯛ ꯊꯥꯛꯆꯤꯜꯂꯒꯦ ꯊꯨꯝꯁꯤꯗ ꯊꯥꯏꯒꯩ ꯁꯨꯡꯅꯝ ꯅꯝꯗꯕꯅꯦ ꯑꯩꯅ ꯈꯔ ꯌꯥꯝ ꯊꯥꯛꯀꯦ ꯑꯩꯅ ꯌꯥꯝꯃꯦꯅ ꯂꯩꯖꯕꯁꯦ ꯍꯣꯔꯦꯟ ꯁꯨꯡꯅꯝ ꯅꯝꯃꯣꯏꯗꯣꯏꯅꯦꯕ ꯃꯣꯔꯣꯛꯇꯤ ꯍꯥꯞꯄꯔꯣꯏ ꯍꯣꯔꯦꯟ ꯎ ꯃꯣꯔꯣꯛ ꯑꯣꯏꯅ ꯈꯔ ꯁꯣꯏꯗꯣꯏꯅꯦ ꯃꯊꯛꯇ ꯉꯥꯡꯁꯪ ꯉꯥꯡꯕꯗꯣ ꯉꯥꯏꯍꯥꯛ ꯑꯣꯠꯂꯦ ꯌꯥꯗꯣꯏ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯆꯝꯅ ꯆꯥꯏꯌꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯒꯤꯗꯣ ꯇꯨꯏꯁꯟ ꯆꯠꯄꯗꯨꯗꯅꯦ ꯑꯌꯨꯛꯇ ꯆꯔꯥ ꯈꯔ ꯋꯥꯅꯤ ꯆꯥꯕꯒꯤ ꯊꯕꯛꯁꯤꯗ ꯌꯥꯔꯅꯤ ꯒꯥꯏꯁ ꯂꯣꯏꯁꯤꯜꯂꯒꯦ